Manipur Archaeology amasung Art and Culture anina sinduna ngasi Maharaj Gambhir Singh laikhidabagi chama 38 suba kumon thoram Langthabalda leiba Maharaj Gambhir Singh kubamda pangthokre. Chief Minister Nuluchingduna Minister MLA Singh MP amadi tongan bamiyoi singna Maharaj Gambhir Singh kumbamda hai laikatuna ikai phumnaba utki. Thoram maduda saruk yakhiba Chief Minister Nongthambam Birena hai Ipa ipu singna iraipak iramdam asigi ningtamba ngaklamdrabadi aikhoi ngasi fauba mikha pona hinglamba yai tarai na hekta ningtamba fanglakhiba nate ikheng kaya katlaba tungda ningtamba ngakhibani hairaduna ipa ipu singi ikhengtana piramba aikhoi gi puwari aikhoina kauphade haiki Birena makhatana hai leibak asi ngak senduna kaihandana thamba haibasi ngasigi mirol aikhoigi thaudangni aikhoigi phurup ki oiba wakhalonda machoi tanabaki wakhal thadoknaraga aikoi manipurni haiba wakhalon amada leiminasi hairaduna Maharaj Gambhir Singha Narsingha Hirachandra leiramdrabadi aikoi ngasisu awasingi mikha adum polambasu yai haiki Tikam no bokthong, Bangladesh no bokthong hangbagi wari sa ina chumma dani namu believe ni. Sir, significance of the no bokthong, ipai pugi puya, wak kami kuang no, mayang kuang ni. Makha sakya sakpati, awang sakya sakpati, makha sakya, maning sakya duli, mathak sakya sarare lay, adudi. Aduna, nung chupthong tingat kami, no bokthong hangat kami, matandu da Laibak sila santi halakani sakot orang lakani hebo adi isu irakan wakal na paano ko masih halam nila ko'y ingani santi la ani singdom kunsul la ani ko'y amato la ani ko'y samunan fabala ani ko'y amada maganung sila na hebo wakal na daw actually bukan si pabi kilang tadi projali kang tadi ano na matang tadi state kiwi ba choba kachaw ini to ano ba aran kachaw dito so kachaw na masih sila da ko'y mamangi Puwari ngasigi mirol na karidoba tumi mirol na karidoba ay na singasi may nabi na ba ano ka ako'y masya naman to na natin pang na ba panami na siya akong kalit kamaga Mapurabagi manaw nupaga ngarang numidang wairam khatnabada sokiba maunaha ama ngasi ayuk masagi pamungda siduna lairamle laikhidrabi maunaha adu Thobal district ke khangabok patri makhalaikai sanglen manaktagi Saikhom Kumar gi loinabi khundrak pamningol santi kawi chahini fumangani machanupa ani amasung nupi ama leire aduga mahaki mapuroiba aduna atonbi ama lauraga barada leibani hairi Thaudok thokphamdagi phangba pau amagi matung ina ngarang numidang wairam laikhidrabi santiga mahaki mapuroibagi manaw nupa Saikhom Binoyga khatna chainabagi thaudok ama thoki maduda manaw nupa Binoyna santibu makokta chaina kanba amasung mamai mamit natonda kinna thinduna phukibagi thaudok laiki aduga ngasi ayuk santi asi phamungda siduna leirambani hairi Laikhidrabi Santigi asiba hakchang ngasi Manipur Police Department ki forensic expert laktuna investigation tawraba matungda postmortem tawnaba Jennings ki Mirel Sangda thamkhre nakal amaromda Laikhidrabi khundrak pumningol Santigi Maupanipa khundrak pum Sunilna phongdorakpada Machegi misi asi mahaki mapuroiba Saikhom Kumar gi manaunupa Saikhom Binoy amasung Binoy gi machanupa makhoi ahumna lautunaraga hatpani makhoi ahum gi mathakta ain gi oiba thabak lokhatpinaba matik chaba chairak pibiyu haiba wafam phongdokhi Police tagi thengna phangba pauda Santi gi misi asida Jenaram gani haiba Santi gi mapuroiba Saikhom Kumar amasung mahaki manaunupa Binoy Thawal Police na faraba matungda misi asiga mari leinana wahang pahung chathaba haure hairi SP Thawal Jogesundra Hobizam ki meeting makhada CDO Thawal gi additional SP Wangkhomba Okramcha amasung CDO OC ke Nitaranjan Luchingba Thawal Police Team amana ngasi ayuk Lilong Chawbok Mairen Khundagi Amar Chahi Kuntaret apokpa MD Hamid Koba miyoy ama yamlaba drug konana fagatre Police na pharaba potlam singadudi Codeine Phosphate bottle chahum humpu Span PRX tablet chatret katara amadi N10 tablet piece lising amaga chama marifumathoni makata ba wahang pahungi damak Lilong Police da sinakre hairi Assam ki Kasa district ki Kamrangada awapali khubam ningsinglup Kamranga na sinduna ngasi Maharaja Gambhir Singha laikhidabagi chamaga marfumapan suba kumon thoram pangthokre thawramaduda Manipur lenga ki Social Welfare Fisheries Minister Haikham Dingo awapali khubam
Ningsing Loop Kamrangagi President Saikhom Manimohan, Manipuri Development Council MDC Government of Assam ki Chairman Rina, United Committee Manipur ki Consultative Committee Member Khomdram Ratan Nachingba Maruoiba Miyoi Kayana Saruk Yaki. Thauram aduga mari leinana Minister Haikham Dingona haikibada Manipurda hauzik leiriba Maitei Machasing, Maitei Pangal Sing Pumnamak asi matam adugi thauna pharaba Manipur imagidamak Thawai gi pontha pikraba ining thausingi chada nauda ngaktani. Ngasidi Prithivi Sinthungna Sana Leibak haina khangnariba sisu makhoi matik magun mathauna dagini Thauna pharaba singi chada nauda oibana ngasidi Malem Sinthungna Maitei Jati gi oiba tongan bahiram singda matik magun utuna miyamda saktak libani haiki. Maruina koi hena khange ko Manipur hajik leiriba koi Maitei Machasing leiriba Maitei Pangal leiriba Maitei punam se chada nauda punam se dumba adumagi adumba thana hoba ima lamdam ima Manipur ni to kato ko din mo tawai ko hawo ko traba haru masa masu chauda nauda kani hai mana ni aduna adumang ne si Prithivi singa thona ko Manipur hai bi dar ke sana le bang Manipur hai na ni thom bi na sa khamnari base asi Assamgi Kasarda Pangthokiba Maharaja Gambhir Singha Laikhidabugi Chama Marifuma Suba Kumon Thoramda Saruk Yaba Lakiba Manipur Lengaki Social Welfare Minister Haikham Dingona Kasargi Narabinda Leiba Lengonda Bi Patta Chatuna Tarpan Katre Manipur gi Itihas ka mari leinaba mafam asida laktuna Laikatpa Fangjabada Minister Dingona Harauba Fongdokre Khongjat asida saruk yakiba Coordination Committee Awapali Khubam Ningsing Loop Kamrangagi Convener Seram Herazitna Paumi Singda Hai Ngasi Manipurdagi Minister na Kasargi Yamna Maru Oiba Mafam Lengonda Bipat asida lakpiduna Tarpon Katuna Amadi Mafam Masibu Yangsinbikibagidamak Thagatchari Manipur Itihas ka mari leinaba mafam masibu protection taunaba amadi semgat pinaba hainasu fongdoki sigumba yamna maru oiba yamna itihasik oiba sigumba numida sireida koi maru oina khoigi kenoda Assamda Kasargi sigumba khoigi mafam khoigi aduga mafam hariba mafam masi yamna khoigi Manipur gi oina yamna maru oiba khoigi lengonda bi part haidana aduga hariba part sigi aduba top top magun ama hai taragadi akhoi itihas ta khoi na nainajaba matamda khoi sahi tarik khundak pagi matungda amuk akhoi Manipur se amuk lan tarakan da khoi Maitei gi kano sing sina khoi Maitei ningthau khoi Gambhir Singh gi kano sigi lami tengol siga loina na khoi mai to na khoi lan changna na bagi kano sideida wari sideida khoi maru oina khoi hariba khoi lengon bi pat hana Kasargi singba jaga sideida lairiba khogi yam sengba dumba part se sit nanaba honabada khoina part se sit pang ngamtargadi khoina sing amadi khoi Gambhir Singh na part se sit pang ngamtargadi khoi sungsoi soidana Manipur se amuk khudum changani haibage dumba achetpa thajanaba adugi wayen dugai roina na khoi adumaksu ngamgiba kainoni akoigi adwaina itihas laigibani aduna khoina mafam asi yamna maru oiba adugi yamna fajaba mafam ama oi aduna masi yamna ai thamoi oiba motadi yamna fajaba haninga leitana ai nuaiba fawe aduga mafam asi reide yobu ngamjarakpa sisu ibodo pakhang mana ngaman bani haidana admain thamjaningi aduga loinana khwadi